District Health Society Thoubal amasung National Leprosy Eradication Program Thoubal Unit Anina Sinra ngasi Lilong Primary Health Center da Anti-Leprosy Fortnight amasung Sparsh Leprosy Campaign in Kumjalising Anika Kunkataru houdokpàgi thouram ama pangthokkhre thouram aduda Chief Medical Officer Thoubal Dr. Y Nokul District Leprosy Unit Thoubal gi Physiotherapist Kaisham Premita Lilong Primary Health Center ge MO in charge Dr. Rupa Chandra amasung Dr. Brozena Thoram ge thoiba mitung thoram mapu amasung akhanaba mitung oina saruyaki ending discrimination ensuring haiba hiramda pangthokadaba campaign adu ge houdokpàgi thoramda wangang pangthokadaba campaign adu ge houdokpàgi thoramda wangang da CMO Thoubal Dr. Y Nokul na hai leprosy haiba laina asi matam chana layong masak khangdoktuna layeng hodrabadi yamna laina fahanba ngamba laina amani matam amada leprosy asi papni haiduna lot sinuna thambadadi miyoi kya gi punsi pikhamna ki amadi soinai hanki adubo hojikte medical science ki chawkhalakpagi matung ina laina asi matam chana detect tawduna layeng nabadi yam laina asi yamna laina laina asidagi kanbangamle maramaduna mipum khodimakna laina asigi tingnaba leirabadi manak nakba hospital da chatuna test tawthokpiyu haina mahakna makhatana apil tawki tharam aduda wangangladuna district leprosy unit Thoubal gi physiotherapist Kaisham Premita na hai leprosy hai balaina asi malemgi oina lakliba kumja inglising aniga kuntrada muthatnaba pandam thamli india gi oina ri malemgi oina thamliba pandam asigi mayukta lakliba kumja inglising ga kunga tareta muthatnaba pandam thamli maramaduna district asigi miyamna lenga na thamliba pandam ase fangnaba hotnaba dama ting pangbiyu haike